hangdokpaga loinana private ward sanaba urep uyum tamkhre Plastic sizinaba thinghodrabadi tunglam chata mahusagi khal kaitharakpagi ajoba chaitheng ama soidena mayoknaragani haina Chief Minister and Birena nungnang bafungdokre Anglo Kuki la ningsingduna Kuki singna kundariba khulsingda yungkiba ningsing yumbi sing lokthoknaba lengak na tholakpa yathang handokadabani haina khongjang sangsinkre Asigi tang tarukta upopi kunauda thokiba kainagatpa thodokta chenaba miyoi taramari ngasi CJM Bisnupurda puthoklaba matung numit 15 ni gi judicial custody da remand lokthakre amadi lenga ka yasinaba purakpadagi moreda leiba Kuki CSO singna kaukiba matam kaktaba Imphal More lambi ban handokre Times of Manipur News ming David Bapuna po Elizabeth na taramnok chari hauji miyam da pau sandok na pizari ana layeng hilamda lairiba awat apasing asi tapna tama men khatnaba lenga asina honari amadi ahen ba midyeng su thamli haina Chief Minister N Birena ngase Jawaharlal Nehru Institute of Medical Sciences Janims ta anauba neurosurgery ward ama hangdokpa amadi private ward ama sanaba urep uyung tambagi thoram da phongdokrai Janims na sinduna pangthokpa thoram aduda Health and Family Welfare Minister L Jantakumar, Khurai Kendra gi MLA L Susindro, Health ki Principal Secretary V Bumlunmang, Manipur Police Housing Corporation gi MDC Dangel amade Janims ki Director Professor TH Bimo Susaruyakhe. Chief Minister N Birena makha taraduna thabak ama paikhat pahaibasi achoba thabak na hana hogadaba nate macha macha dagi hogadabani. Janims fagat han bahaibasi aikoi pumnamaki achoba thodang lei lenga khakta ngaiduna leiba yaba matam nate Janims ta ngasi neurosurgery ki ahenba ward ama hapa sina layeng bada achoba mateng ama oiragani lambi gi khudong thiba thodokta leikhidaba mi gi masing asi June dagi September fawada miyoi humbudra mari rom sure maram asina asigumba kaya gi asi layeng bada ngasi hangdokliba ward asina kharada orabasu mateng oigani khali Amaromda Janimsa Hauzik Private Ward Mari Lay Masigi Manungda Ward Amana VIP gi Oraga Ahum Amana Atopagine Masi Hauziki Matamga Chunaraktabana Ward Hengat Pagi Tangai Fadabadu Yenglaga Famung Tara Nipan Leiba Ward Ama Thamna Bahonavane Manipur Housing na Sagadaba Ward Asi Matam Chana Luisinba Ngamgani Haibagi Tazabalay Masida Natana Hospital gi Akoibada Sing Yaribam Kai Lu Nana Thamna Bahonasi Haina Chief Minister Nam Akataki ख्वाइदगी नुंगाइबसी न्यूरोगी फंक्शन तौगदोरिबा थबक तौगदोरिबा हौगदोरिबा से याम नुंगाइ अदुना डॉक्टर अनि अहुम यामना एक्सपर्ट ओइर भाई तारे अखोइना ताबदा इना उबदा इना खंगबदा अदम अतगी वर्ल्ड स्टैंडर्ड की न्यूरो लेवल की द खुलाई का फजना पीरगदे अदम कंपेटेबल ओइरबा डॉक्टर नातनी Maikhum hangdokpa amadi urep uyung tambadu da saruk yakiba Health and Family Welfare Minister L Jantakumar na thabak tawbada thamoi sengna isagi ithong masak khangna tawba mathau tai haksel amadi mahi masing tamba ani asi yamna maru oi haiba khanglabasu hena maru oribadi ana layeng asini sel thumgi fibam chadre harabasu ana layeng gi lamdadi ahen ba mityeng changdaba yade maram aduna lenga asina ana layeng da ahen ba mityeng thamlibani Janimsta afaba khusu khulai kaya lei harabasu doctor amadi nurse singna thamoi sengna kathokpa amaga loinana thabak tawdrabadi kana fam leite maram aduna thamoi sengna miyam gi fana ba tawbiu haiki Doctor Singi side su nursing side su article loinana to any other technicians like the Singi side su yarage di akoi akoi pi manga masupin honajar ke ona bache minister isa manga masu lai ba khoi gi department kangbo singna su sarkar kangbo na su aduga hariba mayam sing se masidi yam sincerely thabak tawbiba na haiba mayam gi khutalai mamdi equipment mayam am lairaga su advanced technology gi pot mayam am ba poraga su lairiba kanu se koina mayam infrastructure mayam semaga su lairiba madu bu sinaga to ko mayam sincere oidragadi if we people are not sincere and if we people are not quite determined adudagadi
all these exercises are quite meaningless. Aduna ata thokta banina yaragade mayam ki site ki su mari tobiyo hadana matuma appeal tawjari. Matam leiringaida plastic sisinaba thinghodrabadi tunglam chata mahusagi khal kaitharakpagi achoba chaitheng ama soidana mayoknaragani mahusabu kalhaunabagi ama tangaraba pambaidi u thaba khaktani haibasi miyam khangminarasi haina Manipur Chief Minister N Birena phongdokhrei wafam asing asi BJP Manipur Pradesh amadi BJP hangang mandal na khusamna sinduna Koirengai Bazar Parau Lampakta pangthokiba Mahatma Gandhi gi chamaga yankhai shuba mapok thaga mari leinana Leibak sinba thungna pangthoknariba Gandhi Sankalp Yatraga mari leinana pangthokiba thoram amada haikibani Lu nanba mafamda leirabadi leina tina chende fataba wakhal khande maramasina leiba asi chawkhat hansi harabadi aikhoi lu nana leibagi tangai fadaba lei loinana aikhoi na ngasi sizinariba plastic ki polam sing asina piriba amadi tungda pirakadaba chaitheng kaya asidagi kalhausi harabadi aikhoi punna plastic sizinaba lepa mathau tai mahusagi saktambu miraiduna miyoibana umang wamang kaya kokthok lubana ngasidi nong matam naina chudaba amadi ising nungsit senglaktribani Nong tadrabanina mafam kayada low panba ngamdrei masi pumnama asi aikhoi miyoibana wakhal taba watpadagini haiki matam leiringaida aikhoina soikhiba lankhiba kaya adu semdoktuna mahusabu nongna semgatnaba hotnaminarasi haina Chief Minister na phongdokhi sikari ke me charaga si da ta khulli ba tawriba ecologically naturally kuch imbalance ma yam sound lakhe even aikhoi Manipur Lokta hojing am present fen kali mayam chadang yambi hi honbe yada bam pham yaure kari gi sidagi salliba nambur turen sida thadar amiba thadar riba mayam do loi tar mina ade imphal turen do thadar riba mayam aikhoi na aikhoi lam mangan jabni khoi tawris aikhoi na aikhoi mafam mangan jabni na Manipur dong tarak tre hojik drought hoye Assam da isau thoye Tripura da isau thoye yumthang na basida aduga Manipur da drought tho bane nan kobru gi do birang bane pura sek nana jungle mayam kathal lel ga moi poppy plant thale kobru da nate akhoi je akhoi mayam punna chamana na hobam sang Ngasigi thauram aduda Imphal West ki DC Rangitabali Waikhom Imphal East ki Adaksha KB Mola Devi BJP ki maru oiba thomi singna saruk yakhi thauram adugi saruk ama oina uchara kya thabaga loinana Koirengai dagi khabam lamkhai fawbagi Imphal Dimapur lambi paringi nakalda taramba plasing sing sendokhi Nakalamaromda Center na thadarakliba chawkhat thorang amadi scheme singi senfam sing mafam chana sizinasi lamdamasi chawkhat thorangi maikaida pusi harabadi thamoi sengba amadi manung mapan una thabak tawbagi tangai fadaba lei haina Manipur ki Chief Minister N Birena haikrei wafamasi ngasi Forest Department Trifed amadi Ministry of Travel Affairs Government of India na senduna Classic Grand gi Imperial Hall da pangthokiba Bandan Vikas Yojana gi Makhada Chingi District Tarukta Vandan Vikas Kendra Singh Hongdokpagi Thoramda Phongdokhibani Thoram aduda mahakna makha taraduna North East ki state singbu chawkhat khongjelda khongfam manahanba haibasi Prime Minister Narendra Modi gi lengdraba wakhaloni ngasi hongdokliba scheme asigi manung chana center dagi lupa lakh marifu taragi senthang makhada ahanba tangkaki oina Ukhrul Senapati Kamjong Chandel Tamenglong amadi Churachandpur da Pithagani scheme asina chawrakna miyoi lising amaga chanipan kunmapan da kanaba pigadawri ani shuba tangkaki oina Bandan Vikas Kendra humdra manga amuk thamna bahonagani hairiba scheme asigi nungi oiba pandamdi chingda khundariba miyoi singi entrepreneur semgatpa makoigi senthok lambi amadi punsi marelda ahongba ama purakpa haibasini Chingmai singda popi thaduna hingna bahonaramba miyoi kaya ngasidi wakhal tahanduna popi ki mahut sinba yaba sinfam kaya piba amadi senthang kaya ama pithaduna kanglo nasibu semdok naba lengak na ngamjaba thakta honari adubu ngasi fawbada lengak na war on drugs haina paikhalaiba khongthang asi chada chama mai pakle haina lobadi yadri miyoi kharadi wakhal taba watpana ngasisu popi kaya thaduna hingbagi lambi ama ori Lamda masibu drug free state ama oihansi hairabadi aikhoi punna lanthing minaba mathok tai haina mahakna haiki Transparency means why I am telling it whatever the money investing we should use it properly
for that particular items or schemes. How these tribal people who are planting poppy plant and attacking their livelihood, how it can be countered, how it can be rehabilitated. That kind of schemes, if you can be brought, that will have in the larger interest of the state and the nation. I am excited and hopeful that with this initiative, people of the hills will see a new dawn. We are looking at village enterprises waiting to take part, and I see the answer to our quest for an alternative way of life for our hill peoples in this scheme. Kumja lising amaga chamapan ga tara taretagi lising amaga chamapan ga tara mapan fauba sokna khiba Anglo Kuki lan ningsing duna chahi chamagi kumon thoram ga mari leinana Kuki kanglup na khundariba khulsingda handak yung khiba ningsing yumbi sing lokthokpa yaroi haina Kuki khun singda khongjang sangsin khrei Manipur Lenga ki Joint Secretary Home Rehanuddin Chowdhury na ngarang thokhiba yathang amada Anglo Kuki lan adu ningsingduna Kuki khul singda yungliba ningsing yumbi sing adu lokthokadabani haikhiba adubu yaningde haibaga loinana lokthokpa yaroi haina Kuki khul singda nupi singna thoraktuna ningsing yumbi sing adu ngaksenki Molnoi ki mafam singda changsin khiba khongjang da saruk yakhiba nupi amana kumja lising amaga chamapan ga tara taretagi lising amaga chamapan ga tara mapan fauba sokna khiba lan adu layoi khraba ipa ipu singna makhogi lam kannabagi damak sokna khiba lan famne thongna faraba ipa ipu singbu ningsingduna ningsing yumbi yungba si lokthoknaba Manipur Lengang na thokhiba yathang adu khudakta handokadabani Nung lokthokpasu yaroi nung da iriba wahi singsu amata muthatpa yaroi Manipur Lenga ki yathang handokle haidri fauba nung ngak senbagi thabak makha chathakigani haina phongdokhi Amaromda lamdam asigi Home Department na Anglo Kuki Warga mari leinana khulsingda yungliba Centenary Commemoration Stone sing lokthokadabani haina order thoglakpa asi yaningde athuba matamda lokthokadabani haina taksilakpa matamda thoglakpa fataba thokhaningdaba thodok sing thoglakpada lengakna yajagadabani haina Anglo Kuki War Centenary Commemoration Committee Chairman Zangmang Haukipna ngasi press club ta phongdokhiba pawgi mifamda phongdokrei Paugi mifam masada mahang na makha taraduna haukiba chahi singda Kuki inpi ki apunbana yanakhiba matung ina lising amaga chamapan ga tara taretage lising amaga chamapan ga tara nipan fauba chahi ahum lan thokhibagi chahi chama mapung farakpaga loinana lekhidraba Kuki ge athoba singbu ningsingba oina lakadariba October gi tang tara tareta Cycle Sub Division gi manung chanbada leiba C Asian Village sa ikai khumnabu utpagi thoram pangthoklagani haikhi loinana Kuki inpi gi apunbana lauriba thodang asigi Asida jat bizat khaiba lenga ki mayokta lepa karishu laite haikhi ekoi naga community da organization kharana yamna Anglo Kuki War Centenary Commemoration against the press natraga CM da memorandum pibagi ekoi nasu yaning daba phungbo oina lagi daba shiroi festival sida ekoi Kuki Kana matasu sida participate to bayaroi maram di ngakoi na ekoi da against to bani na ekoi di kana so against to de shir order se lok thok radi ekoi sidi boycott to wini hai bani Paugi marakta natemba prem lauzari Humlak Subawaina state level ki thakta Pantok Choriba Siri Lily Festival October ki tang taraga taruk tagina October ki tang taraga mapan bo Tongan bamafam ahunda numit mari ni chukna nungaraba makhal mathil kayaga loinana Pantok Charagani Enjoy the traditional cuisine. Participate Sea Chef Competition 2019. Rock with Rock. Festival asi miang tabiu amadi akhoi tang laba siruli libu kanbada miyana mateng pangbiu haina tourism department ki maike gi appeal tawjare Roi leli mayam hena khangire pithribi ge tai mafam da khangda adu makhal lama gi legi state government sumasi yang kana yokan ba mafam dugi ecological balance hamna ba plantation tawjana
plastic free zone ohenduna hariba jaga se puyang kanna honajari mari leina mapuna mata apil tawjari adudi ban blockade na sumba tawbibana mapandagi laiba lam koibusing aduga festival sing yengba laiba mayamna manipur gi yamna phajaba madu khichi haina mayamna apil tawjari. Help spread message for preserving endangered shirodi. Iramdam sida satrabi lairang laktagi athoibini ha da siroi lili. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Liklang Pare, All Manipur Women's Voluntary Association Amawavana, Hingbagi Wahantok Leiba, Chaukatba, Nungaiba, Tangdu Laitaba, Ketnaba Laitaba, Kunai Amagidamak Leblakpa, Chahi Kuntrap Mapung Parakli, Liklang Pare, Lagliba October Kungamari, Amawavagi, Kuntrarak Suva Foundation Dega Mari Lainana, Sinzariba, Nungairaba Ishay Nomagi, Thoramni, Liklang Pare, Mafam, Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare. Breaking matungda taramnong chari makhatabo pauda tha asigi tang tarukta Bisnupur district ke manung chanba upopi khunauda thokhiba kaina katpa thodokta chenaba nupa mari amadi nupi tara puna miyoi tara mari ngase chief judicial magistrate Bisnupur da puthoklaba matung numit tara mangani ge judicial custody da remand lokthakhrei. Case asigi IO TH Motilal Inspector K Dinesh Kumar SI Bembem nangak senduna court asida miyoi sing adu puthorakhi. Case asigi matangda Defense Council gi maikaidagi case asida cheneriba miyoi sing asida paliba tongan ba makhal gi ek mapanasi maram chade amade lakliba ningol chakobagi yenglaga bail pibi naba prayer torakhi. Prosecution gi Learned Council gi maikaidagi maralairaba miyoi tara mari asi makhatana judicial remand pinaba wafam CJM gi mafamda thamki loinana CJM Bisnupur Monalisa Maibamna numit tara mangani judicial custody gi remand lokthabagi ayaba pikhibani. Court na pikhiba yathang adubu yaningdaba fongdoktuna case asida chenaduna fariba miyoi tara marigi imung manungi miyoi singna court complex ta yaningdaba fongdokpa oina pendaba kholaw kya laukhi adubu district police na miyam adu laksinki. Tha asigi taramathogi numidang pung nipan rom taba matamda More Ward number 8 da leiba KSO ki office complex ki walda IED ama pokhai halambagi thodo adabu yaningdaba fongdoktuna More da leiba kuki CSO singna kaukiba matam kaktaba Imphal More lambi ban handokhrei ngasi ayo Hill Tribal Council More ki office da Technopol DC H Rupachandra IG Rain Street Jayanta Technopol ki SPTH Bikramjit amadi atai makok thongba official sing yauna kuki CSO singi maikai Hill Tribal Council President Jenseng Lungdim, KSO More Block ki President Tinthang Haukip amadi mari leinaba CSO singi miyoi singa loinana mifam ama pangthoklaba matungda yasinaba purakpadagi matam kaktaba ban adu handokhibani. Amaromda Hill Tribal Council More ki executive members Saithong Haukipna aikhoigi More Paumida Fongdokhibada mifam adu da special investigation team SIT ma semduna athuba matamda More ki tongan mafam ahumda bom pukha helambagi thaudo adu da chenariba miyoi sing faragani haiduna thazaba pirakpadagi matam kaktaba Imphal More lambi ban asi handokpani haiki. Si sarkar ki mahut silaga IG third rain SP Technopal amadi DC Technopal na More da Hill Tribal Council office da laga Hill Tribal Council amadi CSO tungan ba singna akan na ba meeting ama phom bada sarkar gi mahut silaga IG third range na investigation team ama sem gani amadi athuba matam da cheneri ba miyoi sing asi phagani haina assurance achoba ma pibadagi miyamna thajabaga loinana hojiki pungphom asimaktada ban komthokle.
Citizenship Amendment Bill asi India ki secularism da singnava amade Indian Constitution ki mayokta leiba bill amani haina NEIDP ki State President Dr. NG Bijoy na thadorokpa cherol amana hairakli cherol asina makhatana mamang thakta NEIDP na bill asi ki mayokta political party kaya ga punna akan makhongjang kaya changsin khiba laikre masida natana NEIDP na signature campaign chathaduna bill asi ki mayokta lamdam asi ki miyamna khongfam chetna lepli haibadu Manipur ki governor ki khuthangda India ki president da memorandum pisin kiba laikhrabani lengak na Manipur people bill hana chatna handuna lamdam asigi yelhomi singbu kanna bokhona biyu CAB gi wafam di lapna thamkisi NEIDP na CAB gi mayokta matam pumbada lepli hairi kathokpa amaga loinana isana pairiba sinfam aduda mai onsinba ngamlabata punsida mai pakpa mi haibadu oiba ngamgani school van thoriba ichilinau singnasu van thoba matamda cheksin biu haina CAF and PD minister Karam Shyamna ngasi kakwa naurem leikai community hall da pangthokiba maridak shuba all Manipur school students transporters association amastagi mapo kumon thoram da phongdokrei all Manipur school students transporter association amastana sinduna pangthokiba thoram aduda minister Karam Shyamna makha taraduna Minister ama oina thabak tawba matamda thamoi sengna miyamgi seba tawdrabadi khunai asi afaba maikaida purakpa ngamloi afaba khunai ama purakpada miyamgi achoba thodang lei miyam punna wakhal taminaduna afaba thabak afaba leiba ama oihanbada mayok yaminasi haiki thamoi dagi ade khallaga masi akoi masigi damda dai to loriba kangu ni gaina khallaga di tasengmadi aina tawjariba sinbamda aikoina penthok saba taragadi sinbamdu da kathok ngambane saukhat pazu adudagi lakane aduna aikoi aigi sinbamdu da penthok kathok ga loinana masina samaj on ba hongba ama porakadabani haibagi wakalon khallaba ai isani isabu handajana khandraba khanbam ju thokte aduna asumba sinbamdu da kathoba misam oi taragadi ban thobada nungai ba phawbane ado nungai ba phawda boy targa sinbam no tawirunu madugi kanaba leiroi Thauram asiga mari leinana leikidraba van driver singi mitamda hai leikatuna ikai khumnaba utuna imung manungda selgi mateng piki nakalamaromda chaliba chahi asigi bosem amasung kosem na loba parikhyada position lawrakraba amasung mark wangna pass tawrakraba van driver singi machada achamba khudol piduna pukning thawatkhi Member of Catholic School Kanchipur, Catholic School Kanchipur, how do you get service already? Draki langdagi inkhalakliba lamdam sigi naha singbu kalhogdragadi chahi kunmanga gi matungda Manipur leitrabasu yai haina Manipur Tourism Corporation Chairman su oriba Konthojam AC gi MLA Dr. S Ranjan ngasi Konthojam da MS Khumbong Indian Gram Bitrak na sinduna pangthopa Gram Swaras Avian hongdokpa loinana kilo manga lomba Indian Ujwala LPG connection yanthokpa gi thoram amada phongdokrai Mak namakata kibada India ki Prime Minister na India da lai raba kok naba paikhalakliba thorang singi kana basu loba yaba sing longnaba honapsi aduga awawa cherak sida ima oibi singna inkhalakliba naha singbu drug ki langdagi kalhongna bohona si haiki Saruk yakiba Minister Karam Shyamna ima ibil singna chamjari bani izat lairi bani haiduna department ki maikaidegi economic census ki survey lakpada laishu laitaba TV gari na chingba lai haizil lubana lenga ki scheme kaya fangba yadre aduna matungdadi asengba khaktamak haibiyu aduga aina ngamjaba thakta leiba ki kana ba tawbana tawna bohona minarasi haiki Geneva Convention ki humbudra suba kumon ka mari lainana Manipur amadi North East da hauzik lairiba issue sing asiga Geneva Convention ki wafam singa chana ribra haibagi matangda nongmagi khana nainaba mifam ama ngase North AOC da laiba Classic Hotel da pangthokrai North East Dialogue Forum Youth Forum for Protection of Human Rights amadi Conflict Widow Forum na khusam nana sinduna pangthokiba khana nainaba aduda Manipur High Court ki Advocate Rabi Khan amadi Laimayum Sevananda LMS Law College ki Assistant Professor Dr. N. Pramod Amadi UNMM ki Secretary U Novo Kesona Mapungoiba Wangangloi Oiduna Pangtokhi
Tharom aduda UNMM gi secretary U Novokishorna Manipurda afaspa leibadagi Manipurgi lal hoba mayam amadi forcing khut thoknabada mioi kaya sokhiba amadi sikhibagi thodok kaya leikhrei masida komjali sing amaga chamapanga nifu mapangi Geneva Convention da lawkhiba warep adu Manipurda chatna ribra haibasi achoba wahang amani Manipurda hauzik lal hobagi irang leitre hairagasu handak moreda hapta amagi manungda bom kaya poka henba amadi miyamgi thabak tawriba mioi singda bom thamjilamba nongmai kapsilambagi thodok kaya leiriba sida Geneva Convention asi chatna ribra haiba adu khana nainabagi damak ngasi gi thoram asi pangthokpani haikhi Nupi angangsingda agoi lan horiba nadraga landa yoriba sifaisingchina madu lalobugi oira aduga sarkari oira sina sexual violence or rape to mayam sigi mayam singse aikoina armed conflicts deida nainaba madaga to Manipur de leiba armed conflicts project international armed conflict hagadra non international armed conflict hagadra haibasi expert mayam nainaba madaga Pukhau Laifam Khungi Khasland Demarcation Taubagi Matangda Khun Thangnariba Wakhong Khunga Ningai Sangdanare Ungkhatnabagi Fivamda Leire Amade Khungi Miyamna Konsam Ranjit Koba Mioi Amagi Yum Thugaire Haina Uyumpo Wakhong Khundagi RTI activist na haiba Thangjam Biren Koba Mioi Amana Ngarang press meet Kokibadu Yumfam Yaudaba Wafam Ni Haina Pukhau Laifam Development Committee gi Secretary Taurem Manglem Jau Maitena ngasi Manipur Press Club ta pangthokiba paugi mifamda phongdokhrei bang namakha taraduna haukiba Pukhau Laifam lengi khas lengi saruk sing khangdok nabagi damak demarcation ama leitaba yadre haina khuna sigi miyamna sagolmang SGC da che thaduna ayaba piraklaba matungda demarcation tawduna jaga sing khangdok minakhibani asigumba yumfam yaudaba thawong asi makha tana chathabiganu haiki Amasung Laifam Khungang ani asi nuksidana naba amadi khananaba siliba mahak ase matungda Sri Thangjam Biren mahak tasu khoina khoi miyam ma kai digi hajeningi amo hada tobira kanu haiduna demarcation tograba mafam sing asi kariguma pendaba leragadi mari leinaba lorung changsingda se thabiro amasung lorung changa nauna process kaya tawbiraduna tainari khundai ba khun khungi lamkhai sing ase map ki matung ina puthok piu amasung Pukhau Laifam Khungangi khasile ladu arepa mafam oin ama oin pibiu haiba wafam asi ngasigi silnau sing amang thamjari ngasi pangthokiba CC Higher Secondary School gi chahi gi school bota desam gi mirepna bot masing hena kare haibigi wahongda bot ki harau tayamba saruk yaruba Johnson Higher Secondary School gi mahiroi ama atopa mahiroi loop ki mioi kharana lambi da furam le hairi soklaba mahiroi adudi hauze class 11 arts tamliba Laishram Romanjit kawi mahak rimsta pukhatuna laikanakhe mahak na phongdorakpada khutna fubagi mahutta nung amade chai sizinaraga furakpa si yamna pende ahan singna makhoigi mathakta action lokhatpiu haikhi report ki khoi attempt tok chalum ne khoi je sangi maim ta oi bai ko aduda khoi je pung 10 daina pung 3 phau mai mkhai manga sai phau ngai jare manga dagi khoi je bot je loira khoi de harau ko mai pangthok sum lak ko ne lambi ji da khoi je aduda moina khoi je lak ko ji da biti parking ya khoi rom de adu lai adu de moi je khong da na gari je ahum mari thogalak ko ne moi je gari macha da thogalak ko je ai je chen be na ngau je adu da up ta moi ji khong da na ai je ta re gyan mang le du moi ne ai da kena moi kupuji du moi je kutna de puja yam ne ko thabaki maka pu ya thabaki mathak thak kok je nung chro ko ngai te da moi ne kuma ga halla jo moi chakra jo aina sa na ga soka imara baina kok te ising nung thara lai me timing ga chaina kala ko ne phagan sida adu nungai je de moi ne san to je moi gi ahna ngai je moi be ba de haira moi ba ko adu nungai je de aina sam thi so ga moi san to je ayo ne nungai je ba phau je ko adu nungai je san to je adu kitang gi awa man moi haicha wa ne do moi ji kitang action lokhat pi bai Baby Sana Misiga Mari Lainana Sem Kiba Jesina Kokiba Tangmaiban Pumba Senta Lepaki Kongjang Mai Park na Sangsin Kibaga Loinana Ngasi Thau Ground Ki Mayok Nabada Fairoism Landoni Gi Mitam Mai Thakrai Hujik si minister na yalaga lai bese punamak si minister ki kota ki thok pang tani aduna sinaba nga miroi do bo kana ngamaroi na ta seng na idok piroba akoi Manipur praja si ang ware thamai ban praja si lai bangam dre aduna khon ba ba si dana wa ngang bangam dre ba
ngasi bire na kari gino ba ngasi u thara lai ne mana u tha cha lai re ba baby sna mi aji kari noi de khana bidre u than cha lai re ba athoba matam da baby sna gi mi aje CBI da sina ga da bani sina tri pa ba koi gi thamai ban pradana ne le pa lai da kongjang je changchan gi ga ni ha ba je si biren ni mathak te koi na biren ni mafam da tana na bani koi ngasi lauk je ri ba je aduna CBI da athoba matam da sina bi wai ba wafam ji koi tham je dingi ba Paugi Marathon Atemba Break Amamulozari. Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Nupi ekhoi gidi khongthang khuding seksiningai gi seksiningai ngaktani mafam matam khudi makta aina seksinduna talakli adubu mahausa gi khongchatnina khudung thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasi de khoi chingna ningai oidre ꯑꯩꯈꯣꯏꯒꯤꯗꯃꯛ Bright Enterprises की Ningol Khudol Break matungda taramnok chari makhatawa pau pizari ngasi Jiribam ki DC office ki conference hall da Jiribam District Implementation and Monitoring Committee for Implementation of the National Green Corps na sinduna check distribution of eco clubs ki thauram pangthokrai thauram aduda Jiribam ki DC Mayang Lambam Rajkumar na phongdokibada Eco Club asiki maru eba wafam asi mahiroi singda khanghanba mathau tai ngasi piriba se lupa lising manga asina thabak thoram khara paikhatuna Eco Club chawkhatnaba honaba mathau tai haiki Jiribam ki school mapanda Eco Club ki check sing yenthoki Samagra Shiksha Abhiyan Jiribam ki ZEO ZPO thodam Amurasi Chanuna Eco Club hariba club sing asi school singda semu hariba asi noma nomagi mahosagi khalda soksilakpa asigi matangda mahiroi singda khanghanana bani Eco Club asina mahiroi singda environment asi kamdongna soksilakpano amadi matau karamna soksilakpa environment asi kansige haibigi awareness club asi mahiroi singda pigani haina phongdokhibani Every school singda satra amasung oja sing punna Eco Club si hingana hona bada masigi 5,000 sima akoni utilize tawjingaida another 5,000 ama with some system like voluntarily contribute to balapa ai pero le kaida sigumba activity ama packet pa yai ko sigi angle sida ge sigumba poch me ge pa yai ko ai bagi parasit tambi bagi matam oire Khetrigao Jila Parishad MD Nasrul Islam ki meeting makhada ngasi Jila Parishad asigi manungda laiba miyam gi oiba Ayushman Bharat Pradhan Mamantri Jan Arogya Yojana amadi Chief Minister gi haksel gi tengbang card fanghanabagi damak form thajinbagi thoram ama pangthokrai Naharup Mayai Lekai gi Community Hall da pangthokiba thoram aduga mari leinana Jila Parishad MD Nasrul Islam na pangthokliba thoram asina maikai adum gi miyam da kanaba kaya piba ngamlagani ana layeng gi lamda waramba kaya adu kokhanba ngambada natana layeng ba ngamdana leiramba kaya busu layeng duna mating leiba khunai ama oiba ngamlagani haiki area sida leiriba leita lairaba amadi ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯄꯥꯏꯍꯧꯗꯕ ꯁꯤꯡꯒꯤ ꯗꯃꯛꯇ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯇꯧꯁꯤꯟꯖꯕꯅꯤ Ministry of Travel Affairs Government of India ki meeting makhadra Travel Research Institute Manipur na sinduna
Realistic painting of travel art haiba hiramda numit mangani chupna chathagadaba workshop haudokrei Chingmarong da leiba Travel Research Institute ki conference hall da pangthokiba workshop haudokpagi thoram adada Travel Affairs and Hill TRI Manipur gi Special Secretary amadi Director C Arthur Wurchurio su sarukyakhe pangthokliba workshop asigi manungda artist singna yekadoriba lai sing asi khangatlaga TRI gi museum da thamgadori. This is, if I remember correctly, from a movie. I'm not able to recollect. Basically, what it wants to tell you is that things are what they are. What you project on this canvas is what they are. Basically, it identifies also with the concept of the law of identity. You must be having something in your mind when you see a blank canvas. Then you project what you think of, what you vision, then you project it on the canvas. That becomes an identity of what you are. Finally, basically what it means is that art identifies you, the painter, the sculptor. The art that you project is an identity of you. Finally, a rose by any other name. National Health Mission Manipur amasung National Mental Health Program anina puna sinduna mental health ki matangda targeted intervention program ama ngasi Thawbal district ki Wangjingda leiba IRE College of Teachers Education ki auditorium da pangthokrai program adada Wangjing Lamding Municipal Council Ward number 4 ki councillor Thokchom Amitabh Singh IRE College of Teachers Education Wangjing ki principal N Rajiv Kumar Singh amasung Wangjing Women and Girls Society ki Secretary L. Premananda Singh su sarukyakhi. Program ki sarukama oina technical session da District Hospital Thawbal ki psychiatrist Dr. H. Jina Devi na overview of mental disorder and mental health promotion haiba topic asida wangangkhi. Mental health program Chandel District Hospital ki nodal officer Dr. K. H. Robindro Singh na suicide prevention and substance use disorder haiba asigi matangda wangangkhi. Inat lining punsinaba loop kanglay na sinduna aikhoy isagi lining da hanjilasi haiba hiramda nongmagi oiba khana ninaba mifam ama ngasi lilong arapti maning lekay da leiba puray romba sanglen da pangthokrai. Youth Development Organization YDO amasung Konjengbam Laikai Nupi Loop Moirangna Sinduna Chingtam Aniki Maribu Hena Chesin Nambagi Pandamda Chahi Kudingi Leptana Chatharakpa Kun Humdoirak Shuba Mera Ho Chongbagi Thoram Ngarang Moirang Chengai Lampakta Pangthokrai Puwari dagi chatnaduna laklaba Liklam Kaidana Pangthokiba Thoram Aduga Mari Leinana Kumbi Kendragi MLA S Birana Dharmagi Khenaba Manglam Chatta Khaibung Tabagi Wakal Thadoklaga Amata Oibagi Wakal Kanthaminaduna Chakhot Palamdam Ama Oinaba Honaminarasi Haiki Mayana Walapadagi Laga Pumasne Yawiradiva Yamna Arabarapatagi Habak Yamarum Chin Malayagasu Masi yaw de bayadre hadna ngasi masda pulli bese koi kaungna dana ba nusinana ba agoi masel leminana bese mase koi gi chenna haibute natra thaba koina wa waina ngangna ba mase nangse aigi nauni nangse aigi yambani haina ngangna ba wa se masigi mahuta agoi masenje nusinana ba to Manipur gi tonganba mafam singdagi lakpa chingmi amasung tami kayana saruk yaduna natki oiba jagoi isai utpa amadi chingtam pot lana baga loinana hau chongminaduna pangthokiba thoram aduda saruk yakiba Lok Sabha gi MP Dr. R.K. Ranjana phongdokibada Puwariga sago naraklaba Manipurda khundaminariba chingmi tami asi machin manauni nahongna naningsingnaba silliba thoram asi yamna maru oiba thoram amani haiki Tamna Manau Nupa Ramnina, Manau Nupana Panayam Lalagasu, Equiki Sanavida, Mongoloid Kisanavida, Manau Nupado, Mayamana Napi by the set, Massima Tohum Topaneva. Adut Bab Taminabagi, Yan Taminabagi, Matamama Lak Basida, Sumaina YDO, Amasung, Konjangum Lekai, Noi Bill Singna,
Singa tamga pot lanaba, pi lanaba, isay saminaba, jagoy saminaba ki sumbai tauram tawbase, masina ikoi ki tatluraba langla langjin singa do, amukhana samjalaga, yamna phaba santi leiba adugumba Manipurama, ngasi oiba ngamgani haibagi chauba manga do, ngasi mangphaunaba hore haibase, haijani ngeba. Amaromda Indigenous Minority of Manipur Imom Haumi Research Gate Manipur HRGM amadi Manipur Peace and Integrity Mapi Council na puna sinduna Mera Hau Chongbagi Thoram ngarang Imphal East District ki manung chanba Huikap Ningthau Laibungda Furup kayagi miyoi sing saruk yaduna pangthokre haina Mapi Council na thadorak pacherol amana hairakli Makata na saruk yariba furup kayagi miyoi singa puna Mera Thaumai chingkhat khi amadi tongan ba imalup sing amadi CSO singi marakta pot lanabagi thoramsu pangthokhi haina council asina thadorak pacherol asina makha tarakli Loktak leitrabadi aikhoigi future leiroi maram asina Loktak kanaba honaminasi haina PDA gi chairman su oriba thanga kendra gi MLA T Robindro na fongdokrai wafamasi MLA asigi mityeng makhada Bavina Diagnostic and Hospitality Private Limited amadi Loktak Development Organization Manipur ga kusam naduna Loktak Lairembi Playground da pangthokpa kuntra suba Loktak Festival da athoiba mithunglen gi warol da fongdokhibane Loktak Imabu Saithaba Natki Oiba Jagoi Isai Amade Entertainment Program Kayaga Loinana Pangthokiba Thauram Maduda MLA Robindro na makha taraduna Thanga Kendra gi miyam asi chamada marifutara di Loktak Pata tanglaga hingba imung ngaktane aduna Loktak Pat asi kalhaudrabadi mafam masida leiriba miyoi sing khaktanatana lamdam sigi miyam gi hingbagi lambi amadi wari leiraroi Maram asina Loktak ima kanna bahonasi ecotourism chawkhatna bahonasi amadi tourist sing lakpada Mapuk pel handuna chawkhat palamdam oina bahona minasi haiki Sagolban Morang Lerekta Leiba Apunba Chawkhat Khongthang Financial Cooperation na Manaba Kunai ama puraknabagi wakhalonda ngarang KYWC Kumongi Manung Chanalaiba Awawa Taraba Miyoi Mangada Selgi Tengbang Pikhrei Selgi Mateng asi Cooperation asigi Thomi Singna Angamba Sel Khaizina Duna Pibani Makhata Nasu Lamdam asigi Awana Taraba Singda Mateng Pikhigani Masida Miyam Nasu Sagat Piyu Hairi Assam ki Kasar District ki manung chanba Lakhipur Subdivision ki Kamaranga Part 2 da leiba Imoinu Enterprises ki Imoinu Evergreen Society ki Unit ama oina Imoinu Tea Haiba Cha Managi Packaging Product ama launch tawkhrei Imoinu Enterprises ki Mapu Longzam Babasanana Commercialist amadi Entrepreneurship ki matam asida awanba ama puraknaba ki pandamda Imoinu Tea asi puthokpani Imoinu Tea semliba cha mana asi Palarvon Tea Garden dagini Product asi Kamaranga Makha Leikai da packaging tawani Assam amadi Manipur da Maitei Singna Imoinu Evergreen Society na puthokliba Imoinu Tea asi sizinarasi haina fongdokhi Paugi Merta Natem Bre ama mukka lauzari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Break matong taram nokchari Tripura Police na Hanagi PWD ki Minister Oramba Hauzigna MLA Oriba Badal Chowdhury Hanagi Chief Secretary Yaspal Singh Amadi PWD ki Hanagi Chief Engineer Sunil Bomi ki mathakta Lupa Crore Chatruk Rom Lana Sizinakibagi Maralda West Agartala Police Station da ngarang athengbada case ama register tawkhrei loina na makha taba lokhalakpa thabak oina hanagi PWD Chief Engineer Sunil Bomi ki mayumda thiba humbaki thabak chathakhibaga loina na mahak pu fagatkrei police na MLA Badal Chowdhury ki quarter dasu thiba humbaki thabak chathakhi Nakalamaromda CPIM nadi BJP lengak na left party singda atamna na chathaba khuzil thorang amani haina yaningda ba fongdokhrei
Naga ki apun balup ama oriba Naga hoho na handakta India ki lengak na Naga ki wathokpu tha ahum da losinaba matam thakibabu yaningdaba phongdokrai Naga ki lairiba tongan ba issue sing ama to oina yasinaba purakpa leitringaida matam sangna waroishin purakpa ngamdana leiraklaba Naga ki wathokpu tha ahum da losingani haibasi yaba ngamloi haina Naga hoho na thadorokpa cherol amana phongdokrai tongan ba flag amadi tongan ba constitution haiba wafam yauna Naga ki hak sing ikai khumnaroi daba waroishin amata yaba ngamloi Naga hoho na India lengakta Naga singbu machoi thugai na ba honaba lepkadabani hainasu cheksinwa thamki akaknaba loop khara khakka wari shanaduna wakhal taminaraga Naga apunbagi waroishin ama hathu puraknaba honarabadi maduna hena Naga singi marakta nungsinadaba pokhangani haina makhataki Nobel Prize for Economics lising ni taramapan America da leiba India macha Avijit Banerjee mahaki loinabi Esther Duflo amade Michael Kramer da piragani haina Royal Swedish Academy of Sciences na ngasi lauthokrai Avijit Banerjee Kolkata da leiba Presidency College Delhi da leiba Jawaharlal Nehru University da mahi tamlak laga Harvard University dagi ing kumjali singamaga chamapanga marifuni panda PhD fangki Avijit Hause Massachusetts Institute of Technology the Ford Foundation International Professor of Economics oina thabak tawribani Esther Duflo French American amani amad aduga Michael Kramer su United States tagini makoi ahumbo Nobel Prize piribasi makoi ahumna lairaba koknaba kana ba wakhalon puthoktuna malemda lairaba Lanthengnabada chaungna mateng pangnabagidamag pibani haina Swedish Academy na phongdorakli Hauze mo sanabagi pau phambigani International Judo Federation ki chatna kanglon makhada Manipur Judo Association asinduna National Sub Junior and Cadet Judo Championship isini taramapan Kumalampak Sports Complex laiba Indoor Stadium da hayingdagi hauragani wafam asing asi Sports Complex asida laiba Indoor Stadium da pangthokiba paugi mifamda Manipur Judo Association ki Secretary Soibam Indra Kumar na paumi sing da phondokhibani paugi mifam aduda Soibam Indra Kumar na makha taraduna pangthokadoriba championship asina Bharat Sub Junior amadi Cadet ki kanglup ani punsilaga pangthokpa judo competition ahanbane tha asigi tara nipan fawba pangthokadoriba championship asida union territory ahum amade state kuntaretagi participating team kunthamathoi na saruk yaduna sub junior amadi cadet ki tongan ba weight category singda athoi ahen tanagani Olympic ki thakta ahenba performance piduna medal kaya loba ngamnaba loinana masana asibu hena chawkhatnaba pandamda championship asi pangthokpani haiki ahumla pangthokiba youth olympics tasu medal amakak lawi indiana adu mitin nupi mchani thangjam tababi hariba nupi mchasina silver medal lawhi aduna youth hajabai wani she is also olympic medalist aduna akhoi cadet amasung sub junior gi akhoi gi ijat esi kandabi ade habigi thajabadu loinana akhoi coaching na adi amasung organizer singna yamna thawa yauna honajabani akhoi handaki championship se mai pakto championship mam oidaba yade hadana aduna akhoi media personality singna media fraternity gi isinaw singsina proper coverage pibi dana miyam da yahunbi ragati akhona honajariba singna sigi mahi fangani haibadugi thajabaga loinana ngasi press isinaw singda ngasi press briefing si dawjabani Thasigi tang tara nithoi amadi tara humdoida Mumbai gi Juhu Beach da pangthokiba Beach Body Carnival da saruk yakiba Manipur gi body builder takhelambam malemngan ba maiteina anishuba beach model amade Mangal Arambam na anishuba muscle model taduna body building ki lamda masigi mai purakrai Beach model category da anishuba mafam kalakraba takhelambam malemngan ba maitei Imphal ki Khurai Sajor lekai da leiba takhelambam Jiten gi machanupani mahak hauzik porompata leiba Perfect Fitness Center ki sanaroini anishuba muscle model gi fanglakhiba Mangal Arambam Imphal West ki Lilong Chajing Mairen Khundagi Arambam Birendra gi machanupani mahak Royal Gym gi sanaroini pangthokiba body building championship aduda Bharat ki tongan ba mafamdagi puna sanaroi lising ahum romna saruk yakhi
ꯊꯥ ꯑꯁꯤꯒꯤ 13 ꯍꯧꯗꯨꯅ ꯗꯦꯍꯔꯥꯗꯨꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯀꯣ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟ ꯀꯞ 2018ꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯁꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MK ꯄ꯭ꯔꯦꯁꯣ ꯁꯤꯝꯔꯦ ꯑꯃꯗꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ उमाकांतना लमथाख्रे फेडरेशन कप असी था असिगी 13 कुन फाउबा देहरादूनदा पांथोकदबने लोइनना ngasi इम्फाल थादोखिबा किक बॉक्सिंग टीम अदुदा सानरोय 39 यावरी लाखलिबा अक्टोबर की 18 कुनहुमदोय फाउबा गुजरात की सूरत पांथोकदौरिबा 38 सुबा नेशनल खो-खो चैंपियनशिप 2018 दा सरुक यारुगदबा मणिपुर की टीम ngasi इम्फाल अमेच्योर खो-खो एसोसिएशन की चेयरमैन M. Madhusudona Imphal Hotel by the Classic Mamangdagi Lamthakre. District Football Association Moirang Nasinduna Multi-Purpose Ground Moirang da Pangthokiba Ahanba K. Babu Memorial Super Division Football League 2018 gi ngasi sanakiba match da AMOFA Moirang na AKSA bu ahum anida aduga FC Moirang na KRFC bu ani amada maithiba pikre. District Sports Association Bisnupurna Sinduna Mini Stadium da Chathariba Taruk Shubab HP Sak Memorial First Division Football League 2018 gi ngasi sanakiba match singda Lasal Laimapopam amadi LFC Ngaikhong Khunau ani goal amamam chanaduna draw chatkre aduga UKCCL Oinam amadi OSA Oinam anina goal amatta chanadana draw chatkre. Special Olympics Bharat Manipur Sinduna ngasi Mongsangai Teleba BB Paul Development Home da Nomagi oiba Intellectual Disability Singi oiba State Game Bokeh Met 2018 pangthokrai ngasi State Game da tongan ba school nipa na saruk yakhe game ado Special Olympics Bharat Manipur gi Area Director Dr. M. Yedhe Chandrana hodokhi ngasi gi State Game asida BB Paul Development Home na champion oikhi. ngasi nungthil pongkiba pauche singda kari maruba pau yaukibage habdu myam puna miyang taminasi Kanglei Paki Meira CM na Jenims ta neurosurgery ward hangdokre private ward chanabasu ure uyum tamkre pung kumari gi thamai ban mai pa na chathari matam gaktaba more ban ngasi dai komthokre more da bom bokhan jiba thigat kadori namduna kaina kanpati yaukhiba myoi 13 jail thajin kre Geneva Convention lawkiba ware Manipur di art thokte plastic sindaba thingoutrabadi mausai culture pika chawmateng oirgani Chief Minister Pandam Manipur ki territorial integrity da kanaguma amattaga compromise tawroi and biren CB da naidab ki khongpham hongbalaite Vijay RTA activist ne haidaba biren ni wafum aranba yumpham yaugdaba wafum ni committee Khongjang Anglo Kuki War ki memorial stone lokthokba yaroi Geneva Convention Lan tabu matamda nupida ot neba phamlan ba yade Pauzel Jenims ta nongna hangdoliba neurosurgery ward asina anaba sinda kana piragani Chief Minister India ge awang no pukki station gi oinadi Geneva Convention ase ballot tawi U Navakishore Targeted Intervention Program pangthokre Future ki generation sangatpada sel thadasi K Sham Loisilak pada maruba pau amuka na pizari Chief Minister N. Birena Jenims ki anaubat neurosurgery ward ama hangdopaga loinana private ward sanaba urep uyung tamkrai Classic season aba thingaudrabadi tunglam chata mausagi khal kaitharapagi achoba chaitheng ama soidana mayok naragani haina Chief Minister N. Birena nungnangba phongdokrai Anglo Kuki lan ningsing duna Kuki singna khundariba crew singda yungkiba ningsing yumbi sing lawthok naba laingak na tholakpa yathang handokadabani haina khongjang sangsinkrai Asigi tang tarukta upopi kunong da thokiba kaina katpa thodokta chenaba mioi 13 ngasi CJM Bisnupurda puthoklaba matung numit 15 gi judicial custody da remand lokthakrai
amadi lenga ka yasinaba purakpadagi moreda laiba kuki CSO singa kaukiba matam kaktaba Imphal More lambi ban handokrai. Ngasigi onadi Manipuri pau loizare miyeng tabiriba singbo amukana khurumjari.